खुरुमजरी नॉर्थ विंडो टीवी ने संदोक्चरिबा नुंगथिल की पाव मियेंग ताबिरिबा पुमनमपु अहानबा मक्तदा तरामना ओक्चरी ngasi imphal da phongkiba maruiba pauche singi manungda maruiba pauche oriba huyelan pau amadi naharol thodang ke editor ge ayaba lawjaraga pauche se phongkiba maruiba pausing pathukchari ahanbada pathukchari local news Nemchak 𝐶𝐢𝐯𝐞 minister from the Lokthoknaba UNC na Manipur gi governor da takshin khri United Naga Council UNC gi maikei gi Manipur gi governor Ajay Kumar Valada state asigi constitutional head ama oina minister ama oibada constitutionally matik chadraba Nemchak 𝐶𝐢𝐯𝐞 Council of Minister gi Lokthoknaba aiba cherol piduna takshin khri UNC gi General Secretary Varaya Sangsangna Governor da Pishan Kiba Memorandum Amada Chahi Asigi May 13 Leilon Wi-Fi Khulda Naga Micham Taruk Yamna Tamthina Hatuk Pikhi Bagi Matangda Manipur Lenga na Thizin Bagi Thabakka na Chathari Hariba Mihat Asida Nemchak 𝐶𝐢𝐯𝐞 Manipur Lenga ki Minister ama oina from Paidina Lairagadi Mihat Asigi Achumbalam Lalangjin Puthokpada Khudong Chadaba Mayuk Nagani Mihat Asida Unlawful Activity amadi 𝐋𝐢𝐯𝐴 gi section 16 paliba asimakna nagami cham taruk hat khibagi thodog asi terrorism gi thawng amani haibasi mayek senga takli mihada sida January ba KNFP gi amasi United People's Front haiba amagi marumda chalaiba koki singi khulai paiba loop amani adubu mihad asida January ba miyoi singi mathakta thijinba matamda state cabinet minister amagi naknaba miyoi ama chenabana state police na maningtamna thijinba haibadu oithokte UPF hariba koki khulai paiba singi apun belup ama oiriba asigi president asi KNFP gi president asi thangboy 𝐶𝐢𝐯𝐞 miyo asigi mathakta nagami jam taruk hat khibaga mari leinana UAPA gi FIR paliba misakamani adubu SD thangboy 𝐶𝐢𝐯𝐞 asi Manipur Lenga ki deputy chief minister oiribi Nemchak 𝐶𝐢𝐯𝐞 gi mapuroibani Micham Faraga terrorist ki thawng chathariba misak amadi thodok thokliba mafam asi Minister Nemchak 𝐶𝐢𝐯𝐞 gi ithil chawna leiba mafam amadani maram asina mahakna minister ama oina leiba haibasi maram chadi gi makhada minister amana Indian constitution amadi leiba kasigi longa kuna masada akiba yaudana amadi kanagumba amabu kangkhatpa tawdana achumbada yumfam oiraga mathau tawgani haina wasakli adubu narco terrorist organization amagi luchingniba misakaduna deputy chief minister oiribi amagi mapuroibo eiduna leiba matamda state police amadi masiga mari leinana intelligence agency singna itilamata changdana amadi ayat apan yaudana chenaba miyoi mathakta thijinba haibasi oithokloi Fibam asida Nemchak 𝐶𝐢𝐯𝐞 cabinet minister ama oina leiba haibasi leibaki ain gi oiba miyengda yamna maunaba oina thoi maramdi mahakna minister oiduna leiba asina KNFP na ain na yadaba thabak tawrabasu chairak fangani haibagi nachungba leitaba minister na kangkhatura thambagi fibam ama iroita loina duna lei maramasna National Investigation Agency ga naga micham taruki mihat asida maningtamna thijinba ngamdaba asina miyam leiba ga si democratic oiba chana kanglon asida thajaba manghanaba maramama ohele Constitution gi miyengda leiba ki awangba thaki phampuriba misak ama haibasi kariguma makhal amatagi ain gi miyengda akaiba oiba thabak amataga samnadaba misak ama oigedabni adubu hauzi Manipur Lenga ki Council of Minister yauribi Nemchak 𝐶𝐢𝐯𝐞 gi oinadi mahaki mapuroiba asi UAPA gi makhada thigatliba misak ama oibana ain gi oiba miyengda amadi morally minister ama oina leiba haibasi maram sungcha chadi maram asina state governor na mangonda constitution na piba sakti adu sizinaduna article 164 gi makhada Nemchak 𝐶𝐢𝐯𝐞 Council of Minister gi khudakta lagtho'u state asigi constitutional machinery bu rajniti gi oiba ithil chatna handana nagami cham taruk hapada Chennai haina maral siriba miyoi singi matakta ayat apan yaudana thijinbiu makhata na UNC gi maikei gi chahi asigi June 12 da pishan kiba charter of demand sing adu athuba matamda thabakta onthok pinabasu cherol asina takshili makhata na cherol asina state lenga ki cabinet minister amagi manaknaba mishak amana ain kaiba thabak sing chathabadagi lega asina mara leiba singi matakta wayal chathanaba thabak amata paikhat pangamdri
हिरम असिदा ममांग था जून 12 UNC की माइकैदगी चीफ मिनिस्टर दा डिप्यूटी चीफ मिनिस्टर 𝐋𝐢𝐯𝐞 काउंसिल ऑफ मिनिस्टर दगी लौथोकपिनबा मेमोरेंडम अमा पीखिबा अदुगी मतंगदा पाउकुम अमता फंगदबदगी तंगाई फदना गवर्नर दा अमुक हन्ना वाकलकपनी हाइरी नागामी चम तरुक हाटपगी NIA लौखटपा केस फाखिबा मतई मनाव गुवाहाटी की जेल दा रिमांड तौख्री हौखिबा मे 13 की नुमित युंगलकपदा लाइलोन वाइफाई कुकी खोलदगी खुलसगी खुंजा नुपा नुपी सिंगना हाना फारबा मतुंगदा खुलाई पाइबा कुकी टेररिस्ट खुटपु अमदा ममित अमसुंग मखुट पुल्लगा सिंगखिबदगी मिहाथिना हाटलबा मतुंगदा ममांग थागी तांग 10 खुलसगी मफम अमदगी फंखिबा पास्टर अनि यावना नागामी चम तरुक की मतंगदा नेशनल इन्वेस्टिगेशन एजेंसी ने लौखटपा केस का मरी लेना थासे की 19 फाउबा पुन्ना फाकिबा मियोई मरी की मनुंगदा इहान हाना थासे की 13 की अयुक्ता लैलोन वाइफाई खुलदगी फाकिबा वाथम प्रदीप अपोपा W टोंबा अमसुंग महाकिलोनबी वाथम ओंबी अयिंगबिना अयिंगबीबू NIA की स्पेशल कोर्ट ना गुवाहाटी की जेल अमगी कस्टडी दा थमनबा रिमांड पीख्री मखोय अनि केस असिगा मरी लेना फारबा मतुंगदा NIA ना मखोय की स्पेशल कोर्ट पुथोकलगा कस्टडियल इंटरोगेशन चथनबगिदमक NIA कस्टडी दा रिमांड तौबिनबा प्रेयर तौखिबनी NIA की माइकैदगी तौरकपा प्रेयर असिदा कोर्ट नसु अयाबा पीरदुना मखोय अनि ngasi फाउबा NIA कस्टडी दा रिमांड तौखिबनी कोर्ट की अयाबा मतुंगिना मखोय अनि की कस्टडी रिमांड मतम ngasi लोरेदुना थौबाल डिस्ट्रिक्ट के खंगबोक लेबा एजेंसी असिगे स्पेशल कोर्ट NIA जुडिशियल कस्टडी रिमांड प्रेयर तौरदुना पुथोरकपदा कोर्ट ना मखोय बु गुवाहाटी दा लेबा जेल अमगे जुडिशियल कस्टडी दा रिमांड तौरखिबनी हाइरी मखोय अनि की मनुंगदा W प्रदीप ना सेंजम चिरांग मनिंग लेकाइदगिनी अदुगा महाकी लोइनबी अयिंगबिना पासर PS की मनुंग चनबा खाइदेमदगिनी अदुबु चही कया की ममांगदगी मखोय अनि क्रिश्चियन लाइनिंग लौदुना लैलोन वाइफाई कुकी खुलदा लेरखिबनी मखोय अनि फादुना वाहंग पाहोन चक्थरबलबा मतुंगदा था असिगी 19 दा केस असिदा चेनबनी हाइबा लैलोन वाइफाई खुलदगी लुंगौलाल वाइफाई अपोकपा पौथेमकम वाइफाई अमसुंग लैमखोंगी मोलहोय खुलदगी लुमिथांग सिटलो एलाइस जेक अपोकपा पाउलन सिटलो बुसु NIA ना फागतखिबनी मखोय अनिदी केस असिगी आयोना प्रेयर तौरपदगी मतुंगिना NIA की स्पेशल कोर्ट ना थासी कुनमरी फाउबा NIA की कस्टडी दा रिमांड पिरकपदगी हौजिकसु इंटरोगेशन चथरकली कैराव वांगखेम मिहाट का मरी लेना चिंगनबा अमा पुलिस फारी इम्फाल ईस्ट डिस्ट्रिक्ट की इरलबुंग पुलिस स्टेशन कोनबा कैराव वांगखेम ममांग लेकाइदगी ngankhom थंबौ ngarang masagi mayumaktada changlaklega nongmaina kaptuna hatlamba amadi mahaki loina bibuna thangni yalaga hundoklamba thodok aduga mari leinana wahang pahong taunaba chingnaba miyoi ama ngasi numidang wairam police safari फारम मियोई अदु हौजी पुलिस कस्टडी दा थमलगा वाहंग पाहंग चथरी अदुबु महाक की ममिंग मथा हौजिमकी ओइना पुलिस ना हाइदोरप लेट्री मिहाद असिगा मरी लेना ngarang वाहंग पाहंग तौनबा मियोई अमा फागत किबा अदुदी मरा लेबगी खुदम फंगदबदगी ngasi थादोखरे हाइरी निंगसिंग बयावदी लेखेद्रबा थंबौ जुलाई 10 की अंगनबा अयुक पुंग 2:30 रोम तारकपा अदुवाइदा मसक खंगदबा मियोई सिंगना मयुंगी थोंग कौखाइदुना चंगलकलगा नोंमैना मराइबक्ता कापतुना हालंबनी महाकी लोइना बी कैना तोमिना थांगना यालंबदगी सिनिंग चतै हिंगहौदुना हौजिक रिम्स हॉस्पिटल दा लायिंगली पुलिस दा केस असिगी मतांगदा कुपना थिगतपगी थबक चथरी हाइरी पंबा यापदी ngarang के थौदोक थोखरबा मतुंगदा JAC ना थौदोक असिदा चेनबसिंग
July 22 फाउबगी मनुंगदा फानबा लेंगाक्ता मतम थाखिबनी। National News मुक पाथुकचरी कॉकरोच जनता पार्टी के खोंजंग मखा चथरी मोदी ना क्वेश्चन लीक ओइहनबगी थौदोक्ता चैनबसिंग अकनबा थबक लौखतकनी हाइख्रे वांगचुकी हॉस्पिटल होंदोकपदा अयाबा पीख्री लेबाग असिदा पांगथोकपा अचौबा एंट्रांस एग्जामिनेशन अमा ओइरिबा NEET गी क्वेश्चन पेपर लीक ओइरकपा अमदी अतोपा कॉम्पिटिटिव एग्जामिनेशन दा असोइबा अरानबा यावरकपसिंग अदुगी मायोक्ता कॉकरोच जनता पार्टी ना लुचिंगबा यूनियन एजुकेशन मिनिस्टर धर्मेंद्र प्रधान रिजाइन तौ हाइना चंगशिलकी खोंजंग अदुगी सरुक अमा ओइना ngarang जंतर मंतरदा पार्लियामेंट की नोंजु मिफमगी अहोबा नुमित अदुदा पार्लियामेंट तमना चंगशिनबगी खोंजंग चंगशिनखिबा अदु मखाताना प्रोटेस्ट चथगिगदौरी अमरंदा प्राइम मिनिस्टर मोदीना नहासिंगी तुंगी ओइबा पुंसिदा कना अमतना खुद थिंजनबा यादनबा अकनबा एक्शन लौखतकनी हाइना थाजबा पीख्री खोंजंग असिगी सरुक अमा ओइना सेद्रि फाउबा चरा हेलखिबा सोना वांगचुक सब डिविजन हॉस्पिटल की मखोइना लायंग जनिंगबा हॉस्पिटल ओरिबा मेडल्टा पुबगी अयाबा अदु दिल्ली हाई कोर्ट ना अयाबा पीख्री ngarang peaceful protest aduda mahiroi khakta natana atopa section kayadagi miyoi kayana saruk yaki maduda parliament tamna makhoibu yauduna ba Delhi police ki maikadigi seasonana ba yaba mapangal pumnamak seasonarkiba aduda asoka panangkiba sing adu yamna laibak thibani haina phongduknarakli पुलिस की अहम थोरंग सिंह कयागी वीडियो वायरल ओरी अमरोमदा ममिंग लेरबा मीडिया फॉर्म सिंह की माइकैदगी पुलिस की माइकैद थेंगनखिबा अशोकपा अमदी अवाबा सिंह अदुगी माइकैरोमदा हेना फोकस तौबगी ममी अमसु तारी यूनियन हेल्थ मिनिस्टर JP नड्डा ngarang gi khongjangda अशोकपा नंगदुना हॉस्पिटल दा लायंगलिबा प्रोटेस्टर सिंह की मनाक्ता चतुना अमसुंग डॉक्टर सिंह गा मिफम फमलगा फिबम सिंह अदुगी मतंगदा कुपना यंगशिंखी मरगसिदा दिल्ली हाई कोर्ट की माइकैदगी चीफ जस्टिस देवेंद्र कुमार उपाध्याय अमसुंग जस्टिस तेजस कारियागी बेंचना वांगचुकी लोइनबी गीतांजलि अंगमोना अपील तौरपा पिटिशन अमा यारदुना हौजिक सब डिविजन हॉस्पिटल लायंगलिबा अदु मेडेंटा हॉस्पिटल दो ओइना होंदोकनबा खंगहनख्री प्रोटेस्टर सिंह माइकैदगी ngasi सुमखाताना जंतर मंतरदा पंदुना खोंजंग अदु डिमांड फंगद्रि फाउबा चथखिगनी हाइना CJP की फाउंडर डिपकेना फोंदोखिबगा लोइनना ngarang पुलिस सोहनख्रबा वॉलंटियर सिंह अदुदा CJP की माइकैदगी ngakpinaba हाइरखि ngarang की खोंजंग मनुंगदा CJP की वांगंगलोय विजेता दहियाना प्रोटेस्ट अदुदा हकथेंगना यावशिनबगी महोता लैथोकपगी मवोंग अमा वीडियो दा वायरल ओरकपा अदुदगी महापु वांगंगलोय ओइबगी फमदु लौथोखरे हाइरि वीडियो अदुदा प्रोटेस्टर सिंह अदुना पुलिस का अकन ममोंगदा मुंगनरिंगै मनुंगदा विजेता दहियाना कार मनुंगदा फमदुना बर्गर चाबा उठखि महापु मखाताना CJP की वांगंगलोय ओइबगी थौदांग अदुदगी लौथोकले हाइना फोंदोरकलि सिक्किम की नामची डिस्ट्रिक्ट चिंगनिंग खाइबगी थौदोक्ता लोइशिनद्रिबा टनल अमा किंथरकपदगी तरानिथोय सिख्री सिक्किम की नामची डिस्ट्रिक्ट की मनुंग चनलैबा डोलुंगीदा संगलकपा टनल अमा चिंगनिंग खाइबगी थौदोक्ना मरम मोइदुना किंथरकपदगी मियोय तरानिथोय सिख्रे अमसुंग यामद्रबदा मियोय कुनगा मंगाना थोरकपा यादना लैरी हाइना मफम अदुगी ऑफिशियल सिंगना फोंदोरकली डोलुंगीगी समुंगदुंगदा संगलकलिबा NHPC टिस्टा स्टेज
6 Hydropower project adagi sarugama oina shurum hutpagi thabak chatharingaida nong kana churakpadagi chingning khaibagi thodukna maram oduna tunnel adagi saruk khara kintharakhibani maduda miyai 12 shikibani haina lengaki official singna phongdorakli NHPC Limited की General Manager की फंगबा पाउगी मतुंग इन्ना अतोप ऑफिशियल सिंग यावना वाकर का थारगा पुन्ना मिये कुन्गा मंगा रोम थोलक पंगमदना लैदी हाइना फोंदोरकली NHPC की माइकाइदगी लखलकलिबा तिस्टा 6 हाइड्रो पावर प्रोजेक्ट की सरुगमा ओइना किलोमीटर 13.10 मिनट निपान अमसुंग किलोमीटर 13.10 तरे सांगबा टनल असी सेंगलकपनी टनल अदुगी सिविल कंस्ट्रक्शन वर्क की थबक पारिबा पटेल इंजीनियरिंग लिमिटेड की माइकाइदगी फोंदोरकपदा किंथरबा टनल की सरुक सिंग अदुदा डिजास्टर रेस्पॉन्स फोर्स अमसुंग लोकल अथॉरिटी सिंग अपुनबा टीमना चप्तुना लैरिबा मियोई सिंग अदु कन्ननबा थबक चथबदा पांगबा याबा मतेंग पुमनमक पांगदुना लैरि हाइखी रेस्क्यू ऑपरेशन अदुदा चंगदबा रिसोर्स खुलाइसिंग अमदी मतेंग पुमनमक कंपनी असिगी माइकाइदगी पीननबा होनरी लोइनना मफम अदुदा लैबा इंजीनियरिंग टीम की माइकाइदगी सु अथॉरिटी सिंगा कुसमनरगा टनल सिंग अदु किंथबा लेपननबा थबक पाइखतपदा नतना अवाबा नंगबा वर्कर सिंग अदुसु लौथोकननबा होनरी थौदोगदुगी मतंगदा प्राइम मिनिस्टर ना सिक्किम की चीफ मिनिस्टर प्रेम सिंह तमांगदा फोन तौरदुना फिबम अदुगी मतंगदा हंगबगा लोइनना नुंगाइतबा फोंदोखी लोइनना सेंट्रल लेंगा के माइकेदगी पीबा याबा मतेंग पुमनमक पीगनी हाइना थाजबा थमलकली नेशनल डिजास्टर रेस्पॉन्स फोर्स सिक्किम स्टेट डिजास्टर मैनेजमेंट अथॉरिटी डिस्ट्रिक्ट की थाकता लैबा लुपसिंगना थबक पाइखनमिनरी खरगे की बर्थडे थौरंगी युखल मरुमदगी कांग्रेस ना मोदी की थोंगालदा प्रोटेस्ट तौखरी AICC की प्रेसिडेंट ओरिबा बैटरियन दलित लीडर मालिक अर्जुन खरगे ना ngasi masagi chahi 34 सुरकपगी थौरम दिल्ली की टेंचराजाजी मार्ग लैबा मयुमदा नुमिजुंग मतुंगदा पांगथोकपदा सरुक यानबगीदमक्ता लोकसभा की अपोजिशन लीडर राहुल गांधी अमसुंग प्रियंका गांधी ने चिंबा कांग्रेस की सकनारबा लुचिंबा कयाना खरगे युमदा लाखी कांग्रेस लुचिंबा सिंगना मालिक अर्जुन खरगे की बर्थडे की थौरम सरुक यारमलबा मतुंग इखंग खंगहौदना पाउमी अमसुंग दिल्ली पुलिस ने थोरकनी थाजदबा मौदा राहुल गांधी अमसुंग प्रियंका गांधी ने लुचिंगदुना खरगे की युम का किलोमीटर अनी खरल हिन्न लापनना 7 लोक कालन मार्ग लैबा प्राइम मिनिस्टर नरेंद्र मोदी की थोंगालदा चेंसिलक्तुना अकनबा प्रोटेस्ट तौखरी मालिक अर्जुन खरगे की मपोक कुमोन थौरंगी युखल मरुमदगी लिथोरक्तुना खोंजंग असि चंगशिलक्पदा यूनियन लेंगा की माइकेदगी यूनियन स्टेट मिनिस्टर जितेंद्र सिंहबु संगदाइनबा पुरकनबा थारखी अदुबु राहुल गांधीना महाकी वाफम अमता ताकिदी कांग्रेस लुचिंबा सिंगना कॉकरोच जनता पार्टी ना पार्लियामेंट तमना चंगशिलक्किबा खोंजत्ता सिक्योरिटी फोर्स ना चथकिबा काहेनबा थौंगीदमक प्राइम मिनिस्टर अमसुंग होम मिनिस्टर अमित शाह रिजाइन तौनबा डिमांड तौखी खरगे की बर्थडे की थौरम मतुंगदा खोंजंग असि चंगशिलकनी खंगौदबना पाउमी अमसुंग सिक्योरिटी पर्सनल सिंगना मायुकनबा ngamhokide खोंजंग असिगिदमक्ता राहुल गांधी बु सिक्योरिटी फोर्स ना फाजिंदुना थमलुरबा मतुंगदा छत्रसाल स्टेडियम पुंग खरा डिटेन तौरबा मतुंगदा थादोरखी खोंजंग सरुक याखिबा सिंगबु दिल्ली पुलिस ना स्टेडियम असि तमना पुरकलगा डिटेन तौदुना थमखिबनी ngasi khongjang asi ngarangdagi hauna parliament mifamda lengangna NEET-UG question paper leak oikibagi watho khananingdaba amasung sonam wangchukna taliba demand sing thabakta onthokningdabagi mami tarapadagi changsinkhibani hairi panba yabadi Rahul Gandhi na numit kharanigi mamangdagi chatrong ki gunj ki khongjang changsinba horakibani खोंजंग असिदा सरुक याखिबा राहुल गांधी ना महिरोय सिंह दा एटेक चथबा हाइबसी लेबाक असिगी इमुंग मक्तदा चथबा एटेक नि हाइदुना महिरोय सिंह की खोलाव ना थैबा यारोय हाइखी
International news amuk pathokchari. West Asia landa Iran bu saugatuna Yemen da laiba Houthi singi maikedagi threat kaya piba horakli. US ki maikedagi tarani shuba numitasu makata na attack chathari. USA amasung Israel gi lana sida Yemen da laiba Houthi rebel singna Iran bu saugatladuna ngarang Saudi Arabia gi mathakta ising gi lambel da akan athing ba piduna makata ba attack sing lakani haina threat pikri. Amaronda USA ngarang numidanga tharaga thangna numit tarani shubo oina Iran gi tongan mafam singda attack chathakri. Houthi singi fongdorokpagi matung inna Strait of Hormuz kumna lairiba Red Sea amadi Gulf of Aden gi maraki Baf al-Mandeb ki mafam asi Saudi Arabian romdagi thorokpa thau puba tanker sing amadi atopa potlam puba vessel singda athing bapidagani haina threat pirakpani. Pandayabadi Yemengi Sana International Airport ta hokiba chayolda chatharakiba attack sing adu Saudi Arabian nuni haina Houthi rebel singna maral siraduna madugi paukumoina Baf al-Mandeb choke point aduda target tawduna athingba thamgani haina fongdorakpani. Strait of Hormuz bu Iran mapung fana thizin khibadagi Saudi Arabia gi maikaidagi Red Sea da laiba pipeline adugi mating lauduna laibak adudagi thau rebel million kaya miram laibaki kaithel singda yawnina ba honarakpani. Houthi singi maikaidagi mamangda makhoina hariba Baf al-Mandeb maritime checkpoint adu thingjinbagi ngambagi mapangal adu Gaza da Israel amasung Hamas ki lan chatharingai marak aduda mafam aduda lakpa jahaz chama hene attack tawduna utkrabani. Saudi Arabia gi military maikai fongdorakpada isingi lambel adu adumak hangdoktuna thamgani Houthi rebel singi maikai pirakpa threat sing adu mapung fana mayuk nagani. Makhoni chatharakliba thong asi international law bu chawna khongaunabani amadi maritime piracy asi thong amani haina leibak adugi military wangangloi Major General Tuki al-Malki na fongdorakli. Jordan da laiba US ki base ta Iran attack chathakibada US ki service personnel ani sikhiba thodok adugi matung US na laman singba oina Iran gi tongan ba mafam singda chatharakpa air strike adu ngarang numidanga tharaga thangna numit tarani shukri. Iran gi military amasung thawgi infrastructure singda US ki military na attack makha chatharakpani maruina Sirikta chawna pokhaibagi report lakhi. Mafam adu tadatana Vandas Abbas Kesham Island, Sabahar amasung Konaraki mafam singdasu US na chathakiba attack sing adugi pau fangki. Attack sing asi US ki President Donald Trump na Iran ga lainari ba peace memorandum adu laitre haina fongdorakpadagini. Iran gi IRGC na luchingduna Cyprus tamna chatkedaba oil tanker amada maram chadan attack chathakiba thong adugi pau kumoina strike sing asi chathabani hairi. Amaronda Iran gi maikaidagi US na chatharakpa attack sing adugi paukum matik chana piraduna Middle East laiba US ki tongan ba base singda attack chathabagi thabak leptri. Iran gi force sing na khwaidagi hena target tawriba US ki base adu Bahrain da lairi. Hariba laibagadu da natana Kuwait su attack chathaduna lana sigi makhoi gi maikaidagi hanbagi wafam laite haibak adugi khudam uthorakli. UK gi Maritime Operations Agency na confirm taropagi matung inna Oman gi lima samudra khungmal da laidiba Strait of Hormuz da masakhangdaba apaiba pot kayana attack chatharakpagi khudam changdam lairi haina fongdorakli. US State Department ki maikaidagi malem singna thungna lairiba US macha singda checksin na lainaba wafam kaya fongdokladuna makhata na Iran ya lan hengalakpa yai hairi. Lebanon gi President na Israel gi lanmi singbu lokthokna na ba Washington da President Donald Trump ga wari sanagadauri. Lebanon gi President Joseph Aoun na mahaki leibagadu dagi Israel gi lanmi sing lokthokna bagi damakta USA gi President Donald Trump ga Washington da unaduna wari sanagadauri.
Lebanon Iran Sogatpa Hezbollah militant Kambuga Israel Gamatam Sangna Lan Sokmaduna Lakpa Maramna Mafamadu Tangdu Letaba Fibam Mama Laibagi Kudong Chaba Adu Fangbangam Dana Lakli Maruena Israel Namakoi Land Missing Tom Jinduna Lebanon Gi Khathang Basaruk Singda Kudum Chanduna Lady Bani Ningsing Bayabadi Iran USA Land Lushinabagi Wari Sanabada Lebanon Dagi Israel Land Missing Aduna Mapumfana Lautok Nabagi Achoba Dimanama Yauri Bani President Joseph Auna Trump ka unabada Hezbollah militant singna hana masing yamna leiramba haujikna hantakraba mafam aduda Israel gi forcing adu lauthoklaga Lebanon gi lanmi singna control tawna takshin gadawri Chatliba chahi asigi June 23 Lebanon amasung Israel na framework agreement ama lauthoktuna khathangma Lebanon dagi Israel gi forcing lauthokpa amasung Hezbollah kangbabu khulai paihandana haiba laikibani Adubo wafam adu hausi fawba yanadabadagi khanaduna lairibani Aroibada ASEAN US amasung Iran gi marakta khongfom handokna naba takshinkhri Association of Southeast Asian Nations na US amasung Iran gi marakta khut thoknariba asi leptuna khongfom handokna ba takshinkhri leibak ani na nauna khut thoknariba asina ingtappa purakna bagi thabak paikhalakpada achou singna ba ama ohelagani hainasu ASEAN gi maikedi fongdorakli ASEAN gi makok thongba diplomat singna thadorapa warol amada Middle East thogliba thodok wathok sing asi yamna lumna lawi amasung US amasung Iran gi marakta nahonana hana shunabagi khongthang amada changshilakliba asina malemba tangdulai taba purapada achouba singnaba ama ohelagani haiki Philippines ki konung Manila da pangthokiba ASEAN gi yangkai mapan suba chahi gi mifamda saruk yakiba luchingba singna punna khuyek piduna thadorapa cherol amada leibak ani gi umkhatnaba asi wari sanaduna diplomacy ki khuthangda yashinaba puraknaba hotnabada pumnamaki yaifaba oigani hainasu fongdokhi ASEAN diplomat singna muknariba leibak anida makhoi gi khongfam sing handoknaba pamdaba thodok sing makhatana thohandanaba su takshinki Middle East thogliba hana shunabaki thawong sing asi mapumfana lepnaba hotnabada leibak ani gi luchingba singna watemliba leibak singi wafam sing ikai khumnagadabani Middle East ingtappa tangdulai taba amadi nungai yaifana leiba haibasi khwaidagi maruoiba mani amasung diplomacy amasung dialogue ki khuthangda leibak ani gi muknariba amasung ungkhatnaba sing asi loishingadabani Langi warashin puraknaba hotnabada watemkiba Pakistan amasung Qatar nasu leibak ani gi lan asi lepnaba appeal tawkhibaga loinana July 8 mamangi fibam amuk hana hanjinabasu takshinki Northeast Window TV na sandok chariba nungtulgi pau matang ase loishinjari miyeng tabiri bapu namapu amuka suhanna khurumjari